ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯁꯨꯡ ꯃꯌꯥꯝꯕꯨ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯅꯩꯅꯗꯨꯅ ꯂꯥꯛꯂꯤꯕ ꯔꯦꯚꯦꯂꯦꯁꯟ ꯍꯥꯏꯕꯗꯤ ꯐꯣꯡꯗꯣꯛꯄꯤꯕꯒꯤ ꯂꯥꯏꯔꯤꯛ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯅꯩꯅꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯩꯈꯣꯏꯅ 7 ꯁꯤꯟꯒꯤ ꯃꯔꯝꯗꯅꯤ꯫ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ 6ꯀꯤ ꯄꯥꯔꯠ 1 ꯍꯥꯏꯕꯗꯤ ꯑꯦꯄꯤꯁꯣꯗ 12 ꯑꯩꯈꯣꯏꯅ ꯍꯣꯔꯁꯃꯦꯟ ꯍꯣꯔꯁ ꯔꯥꯏꯗꯔ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯈꯔꯦ꯫ ꯑꯍꯥꯟꯕ 4ꯁꯨꯕ ꯁꯦꯜ ꯑꯗꯨꯅ ꯉꯁꯤꯅ 5ꯁꯨꯕ 6ꯁꯨꯕ 7ꯁꯨꯕ ꯁꯦꯜ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯈꯔ ꯅꯩꯅꯃꯤꯟꯅꯁꯤ꯫ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯚꯥꯞ ꯇꯥꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯆꯪꯖꯁꯤ꯫ ꯁꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯏꯉꯝ ꯉꯝꯕ ꯑꯩꯈꯣꯏꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯤꯕ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯑꯣꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯍꯥꯛꯀꯤ ꯊꯧꯒꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ ꯅꯍꯥꯛꯀꯤ ꯅꯅꯥꯏꯖꯣꯟꯗ ꯄꯤꯕꯤꯈꯤꯕ ꯇꯨꯡꯗ ꯊꯣꯛꯂꯒꯗꯕ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯍꯧꯖꯤꯛ ꯊꯣꯛꯀꯗꯕ ꯀꯌꯥꯃꯔꯨꯝ ꯋꯥꯠꯂꯤꯕ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯏꯚꯦꯟ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯍꯥꯛꯅ ꯃꯥꯡꯖꯧꯅꯅ ꯇꯥꯛꯄꯤꯔꯝꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯦ꯫ ꯄꯥꯞꯆꯥꯟꯕ ꯅꯥꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯩꯅꯒꯗꯧꯔꯤꯕ 5ꯁꯨꯕ 6ꯁꯨꯕ 7ꯁꯨꯕ ꯁꯦꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯚꯥꯞ ꯇꯥꯗꯕ ꯈꯨꯗꯤꯡꯃꯛ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯕꯥꯏꯕꯜꯗꯤ ꯅꯍꯥꯛꯀꯤ ꯕꯥꯏꯕꯜꯒꯤ ꯃꯄꯥꯟꯅ ꯅꯩꯅꯕꯒꯤ ꯃꯄꯥꯟꯅ ꯈꯪꯕ ꯉꯝꯕꯅꯤ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯏꯟꯁꯄꯥꯌꯔ ꯇꯧꯔꯛꯏꯕꯅꯤ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯏꯟꯁꯄꯥꯌꯔ ꯇꯧꯗꯨꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯌꯨ꯫ ꯇꯥꯔꯤꯕ ꯈꯨꯗꯤꯡꯗꯁꯨ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯄꯥꯞ ꯁꯦꯝꯕ ꯅꯅꯥꯏꯒꯤ ꯆꯤꯜ ꯂꯩ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯁꯤꯟꯅꯕꯤꯌꯨ꯫ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯋꯥꯈꯜ ꯐꯠꯇꯕ ꯅꯥꯄꯜ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯅꯍꯥꯛꯅ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯍꯧꯕꯗꯒꯤ ꯂꯣꯏ ꯐꯥꯎꯕ ꯅꯍꯥꯛꯅ ꯆꯦꯟꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯥꯃꯦꯟ꯫ ꯏꯁꯅꯥꯎꯁꯥ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯨꯝꯁꯤ꯫ ꯑꯩꯈꯣꯏ ꯍꯦꯛꯇ ꯁꯇ꯭ꯔꯦꯠꯇ ꯆꯠꯈ꯭ꯔꯁꯤ꯫ ꯑꯩꯈꯣꯏꯅ 5th ꯁꯤꯜ Revelation chapter 6 9 to 11 ꯄꯥꯃꯤꯟꯅꯁꯤ꯫ And when he opened the 5th seal ꯃꯍꯥꯛꯅ 5ꯁꯨꯕ ꯆꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ I saw under the altar the souls of them that were slain for the word of God. ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤꯗꯃꯛ and for the testimony which they have held. ꯃꯈꯣꯏꯅ ꯄꯥꯏꯕ ꯁꯥꯈꯤꯒꯤꯗꯃꯛ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤꯗꯃꯛ ꯃꯈꯣꯏꯅ ꯁꯥꯈꯤ ꯄꯤꯕꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯣ ꯑꯜꯇꯥꯔꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯩꯅ ꯎꯔꯝꯃꯤ ꯍꯥꯏꯕꯅꯤ꯫ Verse 10 They cried with a loud voice saying ꯃꯈꯣꯏꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯍꯥꯏ How long, O Lord, holy and true, dost thou not judge and avenge our blood on them that dwell on the earth? ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏ ꯇꯥꯍꯟꯈ꯭ꯔꯕ ꯑꯩꯈꯣꯏꯕꯨ ꯍꯥꯠꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯏꯄꯥ ꯏꯁꯣꯔ ꯅꯪꯅ ꯕꯤꯆꯥꯔ ꯇꯧꯔꯣꯏꯗꯧꯔꯤꯒꯦ? ꯀꯔꯝꯕ ꯃꯇꯝꯗ ꯂꯃꯟ ꯈꯨꯟꯕꯤꯒꯗꯒꯦ? ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯇꯦꯡꯊꯥ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ꯫ Verse 11 White robes were given unto every one of them. ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯉꯧꯕ ꯐꯤꯖꯣꯜ ꯄꯤꯕꯤꯔꯝꯃꯤ. And it was said unto them that they should rest yet for a little season. ꯃꯈꯣꯏ ꯃꯇꯝ ꯈꯔ ꯄꯣꯊꯥꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯈꯣꯏꯗ ꯍꯥꯏꯕꯤꯔꯝꯃꯤ. Until their fellow servants also and their brethren that should be killed as they were. ꯃꯈꯣꯏꯕꯨ ꯍꯥꯠꯈꯤꯕꯒꯨꯝꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯄ꯭ꯔꯚꯨꯒꯤꯗꯃꯛ ꯁꯥꯈꯤ ꯄꯤꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯕꯨ ꯁꯤꯗ꯭ꯔꯤꯉꯩ ꯃꯈꯣꯏꯁꯨ ꯃꯇꯝ ꯈꯔ ꯄꯣꯊꯥꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯁꯣꯔꯅ ꯄꯤꯕꯤꯔꯝꯃꯤ꯫ Should be fulfilled ꯃꯗꯨ ꯈꯨꯗꯤꯡꯃꯛ ꯊꯨꯡꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ 5ꯁꯨꯕ ꯆꯨꯝ ꯑꯁꯦ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯑꯜꯇꯥꯔꯗ ꯍꯥꯏꯁꯤꯗ ꯌꯦꯡꯁꯤꯀꯣ꯫ ꯑꯜꯇꯥꯔ ꯍꯥꯏꯕꯁꯤ ꯀꯩꯅꯣ? ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯁꯦꯡꯆꯨꯔꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯜꯇꯥꯔ ꯑꯣꯐ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯂꯩ꯫ ꯃꯁꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯦꯡꯆꯨꯔꯤꯒꯤ ꯀꯣꯔꯠꯌꯥꯔꯗꯇ ꯂꯩ꯫ ꯃꯁꯤꯒꯤ ꯑꯜꯇꯥꯔꯁꯦ ꯃꯁꯤꯗ ꯏꯔꯥꯄꯣꯠ ꯃꯈꯩ ꯑꯗꯨ ꯂꯣꯏꯅ ꯃꯁꯤꯗ ꯀꯠꯄꯅꯤ꯫ ꯃꯁꯤꯗ ꯕꯟ ꯑꯣꯐꯔꯤꯡ ꯄꯤꯁ ꯑꯣꯐꯔꯤꯡ ꯁꯤꯟ ꯑꯣꯐꯔꯤꯡ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯗ ꯀꯠꯂꯦ꯫ ꯑꯗꯨꯅ ꯃꯁꯤꯗ ꯑꯜꯇꯥꯔ ꯍꯥꯏꯅ ꯁꯤꯝꯕꯣꯂꯥꯏꯖ ꯇꯧꯔꯤꯕꯁꯦ ꯑꯗꯨꯕꯨ ꯃꯁꯤꯗꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯪꯅꯩ꯫ ꯀꯔꯤꯒꯤꯗꯃꯛ ꯑꯜꯇꯥꯔꯗ ꯀꯩꯗꯧꯏ? ꯑꯩꯈꯣꯏꯅ ꯄꯥꯄꯤꯁꯤꯡꯒꯤ ꯎꯁꯤꯟ ꯈꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯜꯇꯥꯔ ꯍꯥꯏꯕꯁꯤꯗ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯀꯌꯥꯃꯔꯨꯝ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯊꯋꯥꯏ ꯀꯌꯥꯃꯔꯨꯝ ꯊꯥꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯊꯋꯥꯏ ꯊꯥꯔꯤꯕꯁꯦ ꯃꯐꯝꯁꯦ ꯃꯁꯤ ꯑꯜꯇꯥꯔꯒ ꯆꯥꯡꯗꯝꯅꯩ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯈꯪꯅꯩ꯫ Souls under the altar
ꯑꯗꯩ ꯍꯥꯏꯔꯤꯕ ꯑꯜꯇꯥꯔ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯍꯥꯏꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯗꯦꯠ ꯄꯔꯁꯟ ꯃꯈꯣꯏꯁꯦ ꯀꯅꯥꯅꯣ ꯑꯁꯤꯕ ꯃꯤꯁꯤꯡꯅ ꯑꯍꯤꯡꯕ ꯄꯨꯟꯁꯤ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯑꯩꯒꯤ ꯁꯔꯃꯣꯟ ꯀꯌꯥꯗ ꯅꯩꯅꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯈꯪꯂꯝꯁꯤ ꯑꯩꯈꯣꯏ ꯑꯃꯅ ꯁꯤꯕ ꯍꯥꯏꯕꯁꯦ ꯑꯇꯨꯝꯕꯅꯤ ꯑꯇꯨꯝꯕ ꯃꯤꯅꯤ ꯑꯇꯨꯝꯕꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯉꯣꯟꯗ ꯊꯥꯖꯗꯨꯅ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯝꯇ ꯍꯤꯡꯒꯠꯂꯣꯏ ꯑꯁꯤꯕꯅ ꯀꯔꯤꯁꯨ ꯈꯪꯗꯦ ꯑꯁꯤꯕꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯈꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯤꯗꯩꯗ ꯚꯔꯁ ꯑꯩꯈꯣꯏꯅ 9 ꯍꯥꯏꯕꯒꯤ ꯃꯇꯨꯡꯗꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤꯗꯃꯛ ꯁꯥꯈꯤ ꯄꯤꯕꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯜꯇꯥꯔꯒꯤ ꯃꯈꯥꯗ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯈꯣꯟꯖꯦꯜ ꯂꯧꯅ ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯥꯏ ꯃꯁꯤꯗ ꯑꯗꯨꯕꯨ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯝꯕꯣꯜ ꯑꯣꯐ ꯄꯔꯁonificationꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯉꯥꯡꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯉꯥꯡꯕꯅꯤ ꯃꯁꯤꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤꯗꯃꯛ ꯁꯥꯈꯤ ꯄꯤꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯧꯒꯠꯂꯛꯑꯒ ꯉꯥꯡꯕ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯗ ꯑꯦꯂꯣꯒꯔꯤꯀꯦꯜ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯚꯥꯞ ꯇꯥꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯔꯒ ꯑꯩꯈꯣꯏꯗ ꯇꯥꯛꯄꯅꯤ ꯃꯁꯤ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯖꯦꯅꯦꯁꯤꯁ 4:9-10ꯗ ꯑꯩꯈꯣꯏꯅ ꯍꯥꯏ ꯀꯦꯟꯅ ꯑꯕꯦꯜ ꯍꯥꯞꯄ ꯃꯇꯝꯗ ꯏꯁꯣꯔꯅ ꯀꯦꯟꯗ ꯍꯥꯏ ꯅꯪꯒꯤ ꯕ꯭ꯔꯗꯔ ꯑꯕꯦꯜ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯀꯦꯜꯅ ꯈꯪꯗꯦ ꯍꯥꯏ ꯑꯗꯨ ꯃꯇꯝꯗ ꯏꯁꯣꯔꯅ ꯍꯥꯏ ꯚꯔꯁ 10ꯗꯀꯣ ꯅꯪꯅ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯅꯪꯒꯤ ꯕ꯭ꯔꯗꯔꯒꯤ ꯏ ꯑꯗꯨꯅꯀꯣ ꯑꯩꯉꯣꯟꯗ ꯈ꯭ꯔꯥꯎ ꯂꯩꯃꯥꯏꯗꯒꯤ ꯇꯦꯡꯊꯥꯏ ꯍꯥꯏ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤꯗꯃꯛ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈꯤꯕ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯋꯥꯀꯠꯂꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯅꯤ ꯋꯥꯀꯠꯂꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯋꯥꯀꯠꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯁꯤꯈꯤꯕ ꯃꯈꯣꯏꯒꯤ ꯁꯥꯈꯤ ꯃꯈꯣꯏꯅ ꯇꯥꯈꯤꯕꯗꯣ ꯁꯔꯒꯗꯨꯁꯤꯡꯅ ꯂꯣꯏꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅ ꯑꯗꯨ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯅ ꯈꯪꯕꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯍꯕꯛꯀꯨꯛꯇꯨꯒꯤ 11ꯗ ꯁ꯭ꯋꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯎꯄꯥꯎ ꯁꯟꯗꯣꯛꯇꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯎꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯐꯔꯤꯁꯤꯁꯤꯅ ꯃꯥꯅ ꯖꯦꯔꯨꯁꯥꯂꯦꯝꯗ ꯎꯠ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯕꯤꯁꯤꯡꯅ ꯅꯪꯒꯤ ꯅꯅꯥꯏꯁꯤꯅ ꯂꯥꯎꯔꯤꯕꯁꯦ ꯂꯦꯞꯄꯨ ꯍꯥꯏ ꯃꯥꯅ ꯍꯥꯏꯕꯅꯤ ꯃꯅꯥꯏꯁꯤꯅ ꯂꯥꯎꯕ ꯂꯦꯞꯄ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯡ ꯐꯥꯎꯕꯅ ꯂꯥꯎꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯁꯨꯃꯥꯏꯅ ꯍꯕꯛꯀꯨꯛꯇꯨꯒꯤ 11ꯗꯁꯨ ꯏꯁꯣꯔꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯖꯦꯝꯁ 5:4ꯗꯁꯨ ꯖꯦꯝꯁꯅ ꯍꯥꯏ ꯃꯁꯤꯗ ꯑꯩꯈꯣꯏꯅ Behold the hire of the laborer who have reaped your own field ꯑꯩꯈꯣꯏꯒꯤ ꯂꯧ ꯈꯥꯎꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯂꯦꯛꯈ꯭ꯔꯕ ꯂꯦꯕꯔꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯂꯦꯛꯈ꯭ꯔꯕꯁꯤꯡ ꯑꯗꯣ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯅ ꯏꯅꯥꯛꯈꯨꯟꯕꯁꯤꯡꯅ ꯅꯝꯊꯥꯛ ꯊꯨꯗꯅ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯑꯃ ꯄꯤꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯇꯦꯡꯊꯥ ꯅꯥꯍꯧꯈꯣꯜ ꯑꯗꯣ ꯏꯁꯣꯔꯅ ꯇꯥꯕꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯇꯥꯏꯔꯕꯁꯤꯡꯗ ꯅꯝꯖꯥ ꯅꯝꯁꯦꯛ ꯇꯧꯕ ꯏꯁꯥꯒꯤ ꯑꯣꯏꯖꯅꯤꯡꯉꯥꯏꯒꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒ ꯂꯥꯏꯔꯕꯁꯤꯡꯒꯤ ꯇꯦꯡꯊꯥꯈꯣꯜ ꯃꯈꯣꯏꯅ ꯃꯇꯝꯗꯨꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯏꯅꯥꯛꯈꯨꯟꯕ ꯃꯤꯁꯤꯡꯅ ꯇꯥꯕꯤꯗꯕ ꯇꯥꯔꯒꯁꯨ ꯃꯗꯨꯒꯤ ꯔꯦꯀꯣꯔꯠ ꯈꯨꯗꯤꯡꯃꯛ ꯁꯔꯒꯗ ꯂꯩ ꯑꯗꯨꯅ ꯏꯁꯣꯔꯅ ꯇꯥꯕꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯗꯟꯗꯤ ꯑꯗꯣ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯏꯁꯣꯔꯅ ꯃꯇꯝ ꯆꯥꯕ ꯃꯇꯝꯗ ꯂꯥꯏꯔꯕ ꯃꯤꯁꯤꯡ ꯑꯗꯨꯗꯁꯨ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯁꯣꯜ ꯑꯟꯗꯔ ꯗ ꯑꯜꯇꯥꯔ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯃꯁꯤ ꯃꯈꯣꯏꯅ ꯁꯤꯈꯤꯕ ꯃꯤꯗꯣ ꯍꯤꯡꯒꯠꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯏꯁꯣꯔꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯄꯤꯈꯤꯕ ꯁꯥꯈꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡ ꯑꯗꯣ ꯁꯔꯒꯗꯨꯁꯤꯡꯅ ꯏꯁꯜꯂꯤꯕ ꯔꯦꯀꯣꯔꯠ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔꯅ ꯃꯈꯣꯏꯒꯤ ꯗꯥꯕꯤ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅ ꯈꯪꯕꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏꯅ ꯃꯈꯣꯏ ꯌꯦꯛꯅꯕꯁꯤꯡꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯉꯥꯏ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯏꯁꯣꯔꯅ ꯂꯣꯏꯅ ꯈꯪꯕꯤ ꯍꯥꯏꯕꯅꯤ ꯑꯆꯨꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯅ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏ ꯍꯥꯏꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯑꯣꯠ ꯅꯩꯈꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏ ꯕꯥꯏꯕꯜꯗ ꯃꯌꯦꯛ ꯁꯦꯡꯉꯦ ꯃꯁꯤꯗ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤꯗꯃꯛ ꯏꯁꯣꯔꯒꯤ ꯁꯥꯈꯤ ꯄꯤꯕꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯍꯣꯠꯅꯈꯤꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯝ ꯄꯦꯔꯣꯠ ꯑꯁꯦ ꯑꯩꯈꯣꯏꯅ 5th ꯁꯤꯜꯒꯤ ꯄꯦꯔꯣꯠ ꯑꯁꯦ ꯀꯔꯝꯕ ꯃꯇꯝꯅꯣ ꯍꯥꯏꯗ 1517ꯗꯒꯤ ꯔꯤꯐꯣꯔꯃꯦꯁꯟꯒꯤ ꯃꯇꯝꯗ 1798 ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆ ꯄ꯭ꯔꯣꯐꯦꯠꯁꯤꯅ ꯏꯁꯣꯔꯒꯤ ꯐꯦꯠꯐꯨꯜ ꯑꯣꯏꯕ ꯃꯤꯁꯤꯡ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯤꯡ ꯔꯤꯐꯣꯔꯃꯔꯁꯤꯡ ꯃꯥꯔꯇꯤꯟ ꯂꯨꯊꯔ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯃꯇꯨꯡꯗ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯗꯣ ꯏꯁꯣꯔꯒꯤ ꯁꯥꯈꯤ ꯄꯤꯕ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯤ ꯀꯌꯥꯃꯔꯨꯝ ꯁꯤꯈꯤꯕ ꯊꯋꯥꯏ ꯀꯌꯥꯃꯔꯨꯝ ꯊꯥꯈꯤꯕꯗꯣ ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯉꯥꯡꯂꯤꯕꯅꯤ ꯃꯤ ꯌꯥꯝ ꯁꯤꯒꯤ ꯏꯁꯣꯔꯒꯤꯗꯃꯛ
바이블 पाबा फंदबदो मिंगोंदा बाइबल फंगनिङाइगिदमक यामना सिखिबनि इसिनावसा मखोय अदुगिदमक्तनि अदुगिदमक ईश्वरगी साखी पीबगिदमक्तनि ईश्वरगी वाइगिदमक अचुंबदो ngangtokpगिदमक मखोय सिखिबनि हाइबनि सोल हाइबसिगी आर्थजु बाइबल मतुनदि अहिंबा पुंसि नत्रग मी अमा हाइबनि जेनेसिस 2:7 दा पाबिबो इखोइन खंगे ईश्वरना मी सेंबा मतमदा सोल हाइबसे इखोय लैबाग दसका इखोय ईश्वरगी सोल अदुगा पुलगा हाइबनि मसिना अहिंबा अदुगी पांचनि लेविटिकस 17 दजु इखोइना 12:17 दा इखोइना पारसु कंगने एजिकल 18:29 दा सोल दैट इज सन इशल दाइ पाप तो मा थवाइ दो सिगने हाइबदि मी अदु सिगने हाइबनि मसिनि मथंग इखोय यंगनसे अंगौबो फिजोन ईश्वरगिदमक असंबगिदमक थवाइ थाबा मिसिंग साकी ईश्वरगी बाइबलगिदमक थवाइ थाबा मिसिंग अदो करी पिएबा मखोयदा अंगौबो फिजोल हाइबनि अंगौबो फिजोल असे अखोयना ममांगदसु लैनादुना लाखरे मसी कइनो रेवलेशन 19 दे गी मतुंगदसु अखोयना खंखरे मदुदी धर्म चेनबा हाइबनि कनागी धर्म चेनबा ख्रिस्तगी धर्म चेनबदो ईश्वरगिदमक सापिखिबा ईश्वरगिदमक प्रभु जीसु ख्रिस्तमगी थवाइ थादोबा किदबा मिसिंग अदुदा मदुगी धर्म चेनबगी फिजोल दा अखोयना अफबा लमचदो लोइना पिबि हाइबसे मसिने अखोयना अमुक यंगसे सोल अल्दर दा अतार हाइबगी आर्थदि करिनो हाइबा मतमदा अखोयना है सोल अंदर दा अल्तार हाइबदी अल्तार की मखादा लेबा थवाइ सिंग हाइबसिगी आर्थदि केनो ईश्वरगिदमक थवाइ थाखरबा मिसिंग अदुगी मरमदा ngangbuni हाइबसे मसिनी अमुक समजलसे अखोयना मथंगदा मु अखोयना यंगसे अदुना अखोयना पापेसिना पांबा मतमदा इस्नावसिंग मी कैमरो मई थादुना हिंगना हातपा मंगा ककपा सासंगदा लंगसंदुना पिजबा असोकी मतिग यामे मखोयना हातकिबा मिसिंग असोकी मतिग यामे इस्नावसिंग अइना ममांगी वीडियो के आदसु हाइजगरे मखा तारकपा वीडियो सु अइना मसिगी मरमदा नैनागनी मथंगदा सिक्सलसे अखोयना संगलसे मसिगी टाइम पीरियड से 1798 हाइदि पापेसिना दिल्ली विन फंगबा मतम मागी शक्ति अदो लौथोखरबा मतुंग हाइबि मसिगी 1798 की मतम असिदगिनी अरोइबिगी मतम हाइबसे प्रभु जीसु ख्रिस्टना लाक्तिबगी मतम असे एंड टाइम हैना खनै अखोइना हुंगनिबा मतम असे मसिनी मसि 1798 की मतुंग करी करी थोए हैबसे अखोइ मियंगसे प्रभु जीसु ख्रिस्टना अनिसुबा लाक्तिंगी मरकचा करी लाई हैबसे अखोइ यंगसे रेवलेशन 6:12-13 and I beheld when he opened the sixth seal taruk suba sumado hangtopon lo yangu there was a great earthquake yam chawba jor haba ma thoi hai and the sun became black as sackcloth of hair ikoina samgi ikoina sackcloth kumna ikoina boragi phi haita boragi phi kumna numena se adumaina musum salam hai and the moon became as blood thana igumna ngakshang lammi hai mathangda and the stars of heaven fell unto the earth sir atyadigi thom saksung prithvi ki laimai ta tare even as a fig leaf casted her untimely figs haidi ekoina haidit pambi sing achina matam sadana makoi gi haidit pambi kenbagumna adumaina kelai hai when she is second of a mighty wind akan banung se sitpa matanda haibong aduga haidit pambi singna podok kenbado adugumna atyadagi thawam saksing tarai hai masigi event sing je khoine si ahanba event masi karino haiba matna great earthquake hai 1798 ki matamda papesina delhi wind phangbo matungda achoba earthquake ama thue masigi earthquake ase masibo Lisbon earthquake haina khangnai masi November 1 1775 masi history na sakini Nelson New Loose Leaf Encyclopedia art haibasida masnai the Lisbon earthquake which occurred on November 1 1775 is the most notable earthquake of history matamdugi history da kwaidagi chawba tamthiba earthquake ni hai 1798 ki hek matungda thokiba kanadana thokiba yam achoba earthquake hairagadi masina sohaliba mafam je si ekoina Sir Charles Lyon Principle of Geology volume 2 haidaba lairisi haiba matanda masina prithibigi ayamba saruksing sara choba sarasing nikan ge minute tarukta mi lising humpu hatki aduga
The sea first retire, let bar dry, it then roll it. The ahambada aikuna samudra moigi bar gumbase kange adugi matungdegi damu ithatna mu roll tawraga pui hai. Aduga ithakching jina fit jangkai wangba ithaching asigumba myam se lai haibni. Aduna masina Europe, Africa, Asia gi mafamsing ayambase masi sohan ke asuk matik chawa earthquake ni khoina hojik masi maramda thiraju khangani matangda earthquake hek loibra matungda baibana haibi gi matungna kari thokani hai kari thokani hai matunda numit che mamsin gane musung mugane hai numit musung ubache kari yam adugi matung ikang kanadna May 1780 da amana 1775 ni 1780 da masidan the dark day quite mamba numit aida thoki masida ekoina yam laire sida ekoina great controversy 307 da ju phadana ire a report issued by Cambridge University at the time included this comment hai masigi quite mamba matam se pung tara dagi na taramathogi matam se quite pami aduna hairiba matam se da numit se tholopom matam da khangkang khangodana mamchalakpane adu matamda taibung eba kaktana khangi masigi mambase supernatural oiba amambani adubu checking nadi mamena magi sa sanjingna phabu magi mayum magi makon sing do pangnare hai taibung I kaktana masi khangi hai masiga mambase achuk matik mamme hai kendan thanba phawuda madu uba phangde kendan thala phawuda mi amagi masakche unaba phangde hai masida masigi mambase suki mating mangkhre aduna hariba history da su USA gi volume 3 page 57 da ko sida haika William Gordon history of the rise masida juda extent of this darkness was extraordinary. It was observed as far as east and Palmone yam sando to the westward. It is to the farthest part of Connecticut and to Albany to the southward. Haidu ayam mafam sing haja America asina singbagi ayam mafam sing asida masije sandoklammi haimi asuki mating mamani masibu khoina dark day haira khangnai masi baibana hairambani hairambdugi matungna masi thokre adugi matungda kaidogani haima matam adugi matungda kari thokani haibda baibana haibing matungda numitse igumna ngangani haib adugi hek mathangi numdang aduda numitse kaidog thola maje blood igumna ngakchang ngangi hai maigi manghanda piu yade masi masu hairiba ekona May 1780 je masigi numdang adu thoki masi prophecy fulfill ore hairiba event asigi matungda kari event amuk thokne haiba baibana haibigi matungda kyada sungkhraba thawam saksing tagane hamni masina 13 November 13 1833 da masigi matam asida kona meteoric showers haina khane masi America gi mafamsing aduga chingda achaki mati angakpomna nong chubagumna haithagi masi nong chubagumna haithai hena asumna mukhoina sida palle koina history da America da mafam ayambada masida iri M. Devon's American Progress or the Great Event of the Greatest Century page 28 ga mana masida tawri biseng the whole firmament over all the United States being then for hours in very commotion America gi mapang khudum ase masida koina nong chubagna thawam sang mathi singche asuki mati tarai hai adugan sida Charles A. Young Manual of Astronomy page 521 that probably the most remarkable of all the meteoric shower that have ever occurred was that of Leonids on November 12 13 1833 day masina 18 November 12 13 ge 1833 de thokibje masina khwadigi singthana ba yabni haina suna New York Journal of the Commerce of November 14 1830 de so man news report asun pe a prophet 1800 year ago foretold it exactly habni masi kanana foretold toromi joel nako magi prophecy da iraman nakhoi joel da parade khoina khangani masi chapchana mu thokre haina asumna iri aduna haidebe benjing che mathang thokre adun population receive phangba matung dagi di haidebe event khoina Lisbon earthquake mathangda khwadi ge mamba numinna
ꯏꯒꯨꯝꯅ ꯉꯥꯡꯉꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯋꯥꯟꯃꯤꯆꯥꯛ ꯇꯥꯕ ꯍꯥꯏꯔꯤꯕ ꯏꯚꯦꯟ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯏꯚꯦꯟ ꯃꯁꯤ ꯊꯣꯛꯈꯤ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯏꯚꯦꯟꯁꯤꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯤꯂꯤꯌꯝ ꯃꯤꯔꯔꯅ 18 ꯑꯣꯛꯇꯣꯕꯔ 22 1844ꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯑꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯑꯝꯃꯤꯁꯦ ꯑꯗꯨꯕꯨ ꯃꯥꯅ ꯗꯥꯅꯤꯌꯦꯜ 8:14ꯗ ꯕꯦꯁ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯁꯦꯡꯆꯨꯔꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯄ꯭ꯔꯤꯊꯤꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯑꯗꯨꯕꯨ ꯕꯥꯏꯕꯜꯅꯗꯤ ꯁꯦꯡꯆꯨꯔꯤꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯤꯕ꯭ꯔꯨ ꯂꯥꯏꯔꯤꯛꯇꯁꯨ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯈ꯭ꯔꯦ ꯃꯗꯨꯅꯤ ꯑꯗꯨꯕꯨ ꯁꯦꯡꯆꯨꯔꯤ ꯁꯦꯡꯗꯣꯛꯄ ꯍꯥꯏꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯁꯦꯡꯗꯣꯛꯄ ꯅꯠꯇꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯏꯚꯦꯟꯗꯣ ꯈꯛꯇꯅꯤ ꯁꯣꯏꯕꯁꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯥꯏꯔꯤꯕ ꯗꯦꯠꯇꯨꯗꯤ ꯆꯞ ꯆꯥꯏ ꯑꯗꯨ ꯍꯥꯏꯔꯤꯕ ꯏꯚꯦꯟꯇꯨꯗꯤ ꯁꯣꯏꯅꯕ ꯃꯁꯤꯅꯤ ꯏꯁꯣꯔꯅ ꯄꯔꯃꯤꯁꯟ ꯄꯤꯕꯅꯤ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯆꯠꯊꯣꯛꯑꯦ ꯑꯗꯨꯅ ꯃꯤ ꯑꯌꯥꯝꯕꯅ ꯏꯁꯣꯔꯒꯤ ꯕꯥꯏꯕꯜꯗ ꯇꯔꯟ ꯇꯧꯔꯛꯄꯅꯤ ꯃꯊꯪ ꯌꯦꯡꯁꯦ ꯔꯦꯚꯦꯂꯦꯁꯟ 6:14ꯗ And the heaven departed as a scroll when it is rolled together. Every mountain and island were moved out of their place. ꯑꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯁꯔꯒꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯔꯣꯜ ꯑꯃꯒꯨꯝꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯆꯦ ꯑꯀꯣꯟꯕ ꯂꯥꯏꯔꯤꯛ ꯑꯀꯣꯟꯕꯗꯣ ꯑꯗꯨꯒꯨꯝꯅ ꯄꯨꯟꯅ ꯇꯥꯁꯜꯂꯝꯃꯤ ꯑꯗꯨꯒ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏꯕꯅꯤ ꯆꯤꯡꯖꯥꯎ ꯑꯥꯏꯂꯦꯟꯁꯤꯡ ꯃꯐꯝ ꯍꯣꯡꯉꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ heaven departed as a scroll ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯊꯣꯛꯏ ꯃꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯤ ꯊꯣꯛꯀꯗꯕꯅꯤ ꯍꯤꯕ꯭ꯔꯨ 12ꯒꯤ 25-27 ꯄꯥꯔꯣ ꯃꯁꯤ ꯃꯔꯝꯗ ꯄ꯭ꯔꯚꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯔꯒ ꯅꯤꯛꯍꯟꯒꯅꯤ ꯖꯣel 3ꯒꯤ 16ꯁꯨ ꯄꯥꯕꯤꯔꯣ ꯃꯇꯝ ꯂꯩꯇꯦ ꯏꯆꯤꯟꯅꯥꯎꯁꯤꯡ Jeremiah 4ꯒꯤ 23-27 ꯐꯥꯎ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯃꯇꯝ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯆꯤꯡ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯩ ꯑꯥꯏꯂꯦꯟꯗꯆꯤꯡꯕ ꯃꯐꯝ ꯍꯣꯡꯒꯅꯤ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯂꯣꯏꯅ ꯗꯤꯖꯣꯂꯦꯠ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯥꯡ ꯇꯥꯛꯇꯨꯅ ꯃꯔꯨꯚꯨꯃꯤ ꯑꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏ ꯑꯗꯨꯒ Jeremiah 25ꯒꯤ 30-30ꯗꯁꯨ ꯍꯥꯏꯔꯤ Isaiah 24ꯒꯤ 19-20ꯗꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯃꯁꯤꯗ ꯏꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯆꯪꯖꯜꯂꯛꯈꯨꯝꯁꯦ Revelation 6:15ꯗ ꯑꯃꯨꯛ ꯆꯠꯂꯁꯦ And the kings of the earth and the great men and the rich men and the chief captain the mighty man and the every bondman every free man ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯤꯡꯊꯧꯁꯤꯡ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯁꯔꯀꯥꯔ ꯄꯥꯜꯂꯤꯕꯁꯤꯡ ꯌꯥꯝꯅ ꯑꯆꯧꯕ ꯐꯝꯅꯥꯏꯕꯁꯤꯡ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡ ꯀꯦꯞꯇꯦꯟꯁꯤꯡ ꯑꯉꯝ ꯑꯀꯟꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯃꯈꯥ ꯄꯣꯟꯕ ꯃꯤꯁꯤꯡ ꯃꯅꯤꯡ ꯇꯝꯕ ꯃꯤꯁꯤꯡ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯗꯦꯟ ꯁꯨꯔꯨꯡꯁꯤꯡꯗ ꯆꯤꯡꯒꯤ ꯔꯣꯛꯁꯤꯡꯗ ꯆꯠꯂꯒ ꯃꯈꯣꯏꯅ ꯍꯥꯏꯒꯅꯤ Set to the mountain ꯃꯈꯣꯏꯅ ꯍꯥꯏ Fall on us ꯑꯩꯈꯣꯏꯗ ꯇꯥꯔꯣ Hide us from the face of him that sitteth on the throne from the wrath of the Lamb ꯌꯥꯎꯃꯆꯥꯒꯤ ꯑꯁꯥꯎꯕ ꯁꯤꯡꯍꯥꯁꯟ ꯃꯊꯛꯇ ꯐꯝꯂꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯊꯣꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯕꯨ ꯅꯥꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯐꯠꯇꯕ ꯄꯥꯄꯤꯁꯤꯡꯒꯤ ꯃꯔꯥꯏꯕꯛꯇꯨ ꯁꯤꯅꯤ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯂꯥꯛꯄꯗꯣ ꯌꯦꯡꯅꯤꯡꯕꯒꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯂꯩꯊꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯈꯣꯏꯅ ꯆꯨꯔꯨꯡꯗ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯆꯤꯡꯖꯥꯎ ꯃꯔꯛꯇ ꯆꯦꯠꯇꯨꯅ ꯔꯣꯛ ꯃꯔꯛꯇ ꯆꯦꯠꯇꯨꯅ ꯃꯈꯣꯏꯅ ꯂꯣꯠꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯅꯤ For the great day of his wrath is come ꯃꯥꯒꯤ ꯑꯆꯥꯎꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯑꯦ Who shall be able to stand ꯀꯅꯥꯅ ꯃꯁꯤ ꯈꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯟꯁꯔꯁꯦ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯁꯕꯥꯠꯇ ꯑꯩꯈꯣꯏꯅ Revelation chapter 7 ꯅꯩꯅꯕ ꯃꯇꯝꯗ ꯈꯪꯒꯅꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯁꯥꯎꯕ ꯃꯥꯒꯤ ꯑꯅꯤꯁꯨꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯁꯥꯎꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯅ ꯂꯦꯞꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ Revelation chapter 7 ꯑꯣꯏꯔꯦ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯩꯈꯣꯏꯅ ꯅꯩꯅꯁꯤ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄ ꯃꯇꯝꯗ ꯐꯠꯇꯕ ꯃꯤꯁꯤꯡꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯅꯈꯣꯏꯅ ꯄꯥꯕꯤꯔꯣ Isaiah 2ꯒꯤ 10-22 13ꯒꯤ 1-22 Hosea 10ꯒꯤ 8 Zephaniah 1ꯒꯤ 14-15 ꯃꯁꯤꯗꯁꯨ ꯍꯥꯏꯕꯅꯤ ꯏꯁꯣꯔꯒꯤ ꯂꯥꯛꯄꯒꯤ ꯅꯨꯃꯤꯠꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯏꯔꯤ ꯃꯁꯤꯅ 6 ꯁꯤꯜꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ 7 ꯁꯤꯜꯁꯦ ꯑꯗꯨꯒ 7ꯅꯤ ꯃꯁꯤꯒꯤ ꯃꯔꯛꯇ 7ꯁꯤꯅ Revelation chapter 7 ꯂꯩꯔꯦ ꯃꯁꯤ 6 ꯑꯩꯈꯣꯏꯅ 6 ꯁꯤꯜꯒꯤ ꯃꯅꯨꯡꯗ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯅ 7 ꯁꯤꯜ ꯑꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯍꯧꯏ Revelation 8ꯒꯤ 1ꯗ ꯃꯁꯤ ꯇꯦꯟꯇꯪꯅ ꯌꯦꯡꯁꯤ ꯑꯗꯨ ꯑꯩꯈꯣꯏꯅ Revelation 8 ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯐꯖꯅ ꯅꯩꯅꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯚꯔꯁ ꯑꯃꯁꯦ ꯄꯥꯃꯤꯟꯅꯁꯦ When he opened the 7th seal there was silence in heaven above the space of an hour ꯍꯥꯏ ꯃꯥꯅ ꯇꯔꯦꯠꯁꯨꯕ ꯁꯨꯝ ꯍꯥꯡꯇꯣꯛꯄ ꯃꯇꯝꯗ ꯁꯔꯒꯗ ꯄꯨꯡꯈꯥꯏ ꯑꯃꯒꯤ
ꯄꯨꯡꯒꯥꯏ ꯑꯃ ꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛ ꯁꯔꯒꯗ ꯄꯨꯡꯒꯥꯏ ꯑꯃ ꯇꯨꯃꯤꯟꯅ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯔꯦꯚꯦꯂꯦꯁꯟ 4:5 ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯃꯇꯝꯗ ꯁꯒꯗꯨꯁꯤꯡꯅ ꯑꯍꯜ 12ꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯊꯥꯒꯠ ꯏꯁꯩ ꯁꯛꯏ ꯑꯗꯨꯕꯨ ꯁꯤꯗ ꯍꯥꯏꯕꯗꯤ ꯄꯨꯡꯒꯥꯏ ꯑꯃꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯀꯔꯤ ꯆꯦꯡꯃꯨꯛ ꯂꯥꯎꯗꯅ ꯃꯈꯣꯟ ꯊꯣꯛꯇꯅ ꯂꯩ ꯍꯥꯏ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯁꯦ ꯑꯩꯈꯣꯏꯅ ꯄꯨꯡꯒꯥꯏ ꯑꯃ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯦꯇꯤꯛꯀꯤ ꯃꯇꯝꯗ 1 ꯗꯦꯁꯦ 1 ꯏꯌꯔꯒ ꯃꯥꯟꯅꯩ ꯑꯗꯨ ꯄꯨꯡꯒꯥꯏ ꯑꯃ ꯍꯥꯏꯕꯁꯦ ꯀꯌꯥꯅꯣ ꯍꯥꯏꯕꯗ 7 ꯗꯦꯁꯅꯤ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯀꯥꯜꯀꯨꯂꯦꯁꯟ ꯍꯣꯠꯃꯤꯟꯅꯁꯤꯀꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯊꯪꯗ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯑꯃ ꯍꯥꯏꯕꯁꯦ ꯅꯨꯃꯤꯠ 360 ꯂꯩ ꯑꯗꯨꯅ ꯄꯨꯡ ꯑꯃ ꯍꯥꯏꯕꯁꯦ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯐꯖꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯄꯨꯡꯒꯥꯏ ꯑꯃ ꯁꯔꯒꯗ ꯇꯨꯃꯤꯟꯅ ꯂꯩ ꯍꯥꯏꯕꯁꯤꯒꯤ ꯃꯇꯝꯁꯦ ꯀꯩꯅꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯔꯒꯗꯒꯤ ꯂꯥꯛꯑꯦ ꯑꯅꯤꯁꯨꯕ ꯂꯥꯛꯑꯦ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯐꯠꯇꯕ ꯃꯤꯁꯤꯡ ꯃꯥꯒꯤ ꯃꯉꯥꯅ ꯆꯥꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯍꯤꯡꯈꯠꯍꯜꯂꯅꯤ ꯁꯤꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯚꯨꯗ ꯊꯥꯖꯗꯨꯅ ꯁꯤꯕ ꯃꯤꯁꯤꯡ ꯍꯤꯡꯈꯠꯂꯅꯤ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯙꯔꯃ ꯁꯦꯟꯗꯨꯅ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯣ ꯑꯗꯨꯁꯨ ꯁꯔꯒꯗ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯇꯤꯟꯅꯔꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯔꯒ ꯇꯝꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯕꯨꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯚꯨꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯁꯔꯒꯗ ꯀꯅꯥꯁꯨ ꯂꯩꯍꯧꯗꯦ ꯑꯣꯟꯂꯤ ꯒꯣꯗ ꯗ ꯐꯥꯗꯔ ꯏꯄꯥ ꯏꯁꯣꯔ ꯈꯛꯇꯪ ꯂꯩꯍꯧꯋꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯔꯒꯁꯦ ꯄꯨꯡꯇꯥꯛ ꯏꯪꯆꯤꯛ ꯆꯤꯛꯄꯅꯦ ꯁꯔꯒꯗ ꯈꯨꯗꯤꯡꯃꯛꯀ ꯂꯣꯏꯅꯅ ꯑꯍꯜ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯀ ꯂꯣꯏꯅꯅ ꯄ꯭ꯔꯚꯨꯅ ꯄꯦꯔꯦ ꯁꯪꯒꯥ ꯈꯣꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯃꯥꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯁꯤꯡ ꯄꯨꯔꯒ ꯑꯃꯨꯛ ꯍꯟꯕꯒꯤ ꯃꯇꯝꯁꯦ ꯃꯁꯤ ꯄꯨꯡ ꯑꯩꯈꯣꯏꯅ 7 ꯋꯤꯛꯁꯀꯤ ꯑꯩꯈꯣꯏꯅ 7 ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯆꯪꯉꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ 8 ꯅꯩꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯩꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯇꯥꯕꯤꯔꯤꯕ ꯑꯃꯨꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯕꯥꯏꯕꯜꯅ ꯍꯥꯏꯔꯝꯕ ꯄ꯭ꯔꯣꯐꯦꯠꯁꯤ ꯈꯨꯗꯤꯡꯃꯛ ꯊꯨꯡꯈ꯭ꯔꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯕꯥꯏꯕꯜꯅ ꯍꯥꯏꯕꯁꯦ 100% ꯊꯨꯡꯉꯤ ꯃꯤꯑꯣꯏꯕꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯕꯗꯤ ꯑꯩꯈꯣꯏꯅ 100ꯒꯤ ꯃꯅꯨꯡꯗ 10 ꯐꯥꯎꯕ ꯆꯨꯝꯅ ꯊꯣꯛꯄ ꯉꯝꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ ꯅꯩꯅꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯏꯚꯦꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯊꯣꯛꯇ꯭ꯔꯤꯕ ꯍꯥꯏꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯑꯁꯤ ꯈꯛꯇꯅꯤ ꯑꯅꯤꯁꯨꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯔꯦꯚꯦꯂꯦꯁꯟꯒꯤ ꯆꯦꯞꯇꯔꯁꯤꯡ ꯑꯩꯈꯣꯏꯅ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯅꯩꯅꯒꯅꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯩꯅꯕ ꯑꯁꯤꯅ ꯅꯈꯣꯏꯅ ꯕꯣꯔ ꯐꯪꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯀꯃꯦꯟꯗꯁꯨ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒꯇ ꯅꯠꯇꯅ ꯑꯅꯧꯕ ꯑꯣꯏꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯇꯣꯞꯄ ꯅꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯃꯁꯤꯒꯤ ꯑꯁꯨꯝꯕꯁꯤ ꯅꯈꯣꯏꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯥꯄꯤꯜ ꯇꯧꯖꯔꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯊꯅꯥ ꯇꯧꯃꯤꯟꯅꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯩꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ 5, 6, 7 ꯁꯤꯜꯗ ꯀꯔꯤ ꯏꯚꯦꯟꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯀꯔꯤ ꯊꯣꯛꯈ꯭ꯔꯦ ꯀꯔꯤ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯦ ꯇꯥꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯍꯥꯛꯅ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔꯗ ꯄꯤꯅꯕꯤꯌꯨ ꯍꯦꯟꯅ ꯅꯍꯥꯛꯀꯤꯗꯃꯛ ꯊꯧꯒꯜ ꯇꯧꯕ ꯑꯩꯉꯣꯟꯗꯁꯨ ꯉꯝꯍꯟꯕꯤꯌꯨ ꯉꯥꯡꯕꯗ ꯁꯛꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯉꯥꯛꯄꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ